Mathang thagi amadagi Loktak project gate tagi Moirangi Sendra Fawaki Manungda Mayai Kaba Chinjak Yoliba Singh Maira Paibi Punbalo Bisnupur District Amadi anti-drug campaign na drive Hauragani Maramasina Mayai Kaba Nisa Singh Yoliba Miyoi Singh na Kudak tagi yon Balepi Haina Maira Paibi Punbalo Bisnupur District ke Vice President Chanambam Ongbi Maipak Tombi na Fongdorakli Ningthau Khongda Pangthokpa Paugi Mifam Amada Mahangna Makhata Khibada Hauzik Manipur da thokliba irang asi loiba natri irang asida iraipak iramdam asi ngakna da bahotna bakaya ama thawaina pontha pikhrabani adugi mathakta PR lakpadagi irang asi nemthaba malabasu chingkhong chingya yauna mafam kayada lauba ngamdri irang leiringai marak asida mafam kayada nisa marang kaina fanglakpana Tungi yumbirel oirakadauba icha kaya nisana maram oiduna thokhaningdaba thogdo kaya thokpagi chang wangkhalakli Manipur ge sakeng mingselni haidiba Loktak patki Sendra tidim lambida nisagi potlam sing marang kaina fanglakli maramasina Sendra ge akoibada leidiba CSO singnasu miting changbiyo amadi MPL amadi ADC Bisnupur district na drive lakpada miyamna support tawbiyo haiki Sendra da lai bakoi gi Loktak pat Manipur gi mingseni Manipur gi sageng mingseni masi Manipur da gi tanate India gi wangma da gi atopa country da gi Loktak yang balai bani Loktak yang balai ba sida aikoina Loktak sigi akoiba matamda akoiba da akoina atingba yoli akoi gi foreign liquor akoi gi Manipur da gi thopa yu asina singba mayam ma yolaga leiraga akoi gi Loktak yang bagi bhata Loktak yang bagi namata laaga sari ba thaiba tawiba mayam se masi akoina haijaningi di December district da lariba ADC anti-drug campaign Bisnupur district lady tangbiyo asini akoina mayang gi thongda haijari basi aduga athuba matamda yoliba tingba yoliba foreign liquor yoliba yoliba singse athuba matamda isa na khangna aigi isa mange aigi isa nupi mange punamakse mange haina khanbiraba matamda athuba matamda topiyo aduga Bisnupur district da laibiri ba koi CSO sing Imamara Paibi Singh asigoma mayam se athuba matamda miyeng sangbiyo maru oina Loktak akoi gi Sendra ge akoi bada lairiba akoi gi CSO Singh club organization Mera Paibi Singh sina Sendra ge akoi bada yoliba mayam se miyeng sangbiyo athuba matamda thingbiyo masida akoi gi Bisnupur district empana masida su thingere mapamda akoina chasara kada akoina chogat chagani haiba se akoina mayam mapamda thamjari